Ereipak Iramdam Manipur Ashi Meehat Mipun Meeshi Meena kaya Thoktuna Leiringei Tallak Ashida Manipur SARKAR AMADI Center na CENSUS TOUGANI HAINA THOURANGLIBASI IDPS OINA YANINGDE HAINA Manipur THOKLIBA IRANG ASIDA TORBUng DAGI LANJENNARAKTUNA THAMBAL MARIK College Relief Camp OINAM da CHANGJAPHAM LOUDUNA LEIRIBA WANGJAM PREMJIT na PAOMEESINGGA unaba amada hairi mahakna makha takibada Manipur da Relief Camp kaya da lanjennarakpa IDPS singga tumpham chafam khangdana leiriba sing asi masa masagi yumda tangdu leitana hanjilaba matungda amadi Myanmar dagi ain kaina changsilakliba illegal immigrant sing asi NRC tawba loiraba matungda census tawbiyu haiki Hojik Ereipak Iramdam Manipur Ashida Nomata Kangdana Meehat Mipun Meeshi Meena kaya Leiringei Tallak Ashida Manipur gi SARKAR AMADI Center SARKAR nina CENSUS TOUGANI haidana THOURANGLIBASI Manipur gi IDPS ama oina ai saina YANINGDE karigino harabada hojik Manipur da leiriba IDPS singsi magi masa masana mayumda tangduletana hanjalamba tamda amadi Myanmar jangba immigrant sing NRC tawduna chumna taw matungda census tawbiyu haina sarkari maikaida midai khudangda udokchari